Pau Ming Tabi Sumutaram Nukcheri and Badamaru Pau. Lamgi Jay Nabagaloina border fencing Karibasing Matanga Miam Humna Kongjang Jansinabaware Blokre. Bagan Revolutionary Army Gi Kadani Hibamio Amamore Police Commando na Farubadagi More the Irang Lake Amadi Asia Bodybuilding Championship da Manipuri A Bobina Gold Medal Yumna Momotana Bronze Medal Fangday. Pau Sandong Pizari. Houzik Manipur Masung Myanmar Aniki Tainabada Ladyba Lamgi Sayet Nabamadi Ministry of Home Affairs Ki Makada Kariba Border Fencing Ki Matangda Miam Hupna Kongjang Amatsang Sinabaware Blokre. Ngasi United Committee Manipur UCM na Sindhu na Manipur Seminar ge ayuki session da Manipur University ki Professor N. Joy Kumar na moderator oike. Art and Culture Department ki Joint Director S. Bhaigo, MU gi Senior Visiting Fellow R. K. Ranjan, Writer amadi Social Worker Hareswar Goswami na Resource Person oina saruyaki. Hanagi Deputy Chief Minister Dr. L. Chandramani na moderator oiki banungtil gi session da Professor N. Navakumar, Motua Museum gi Director Mutua Bahadur amadi Social Activist Dr. Dhanavir Laishram na resource person oina paper pathoke. Seminar holdopagi thoromda saruyakiba H. Ibotombina kilometer tarakaki Indo Myanmar ngamkai da sambal khaba horakpada chay nabamade Manipur gi lam chauna mang bahore. Lam mang gi basisu yangsilibas security force ki maike dagi pau pirak panate khunja sing pirak pani Manipur kaiba made pixilapa matamda miyam na kari phirep lawgadagi haiba khanthaminaba matam oire haiki. R.K. Ranendra India gi atai mafamda lamgi chay nabamade yumlo nabalaibak na lam lokshilakpada India government na lalgi phibam sem sari adubo Manipur gi lam machet kaya thongna kaishilakpa sidanga sisu central government na khangsinadri basi angakpopo ihake. Chief guest oina sarug yakiba si Upendra na border fencing asi ningthina chatharakpa matamda Manipur gi Bisnupur muk chawba lamgi saruk mangani haibasi khangraba wafamni asuk lukraba wafam asi governor masa phawba chatuna yengsiluraba phawbada Deputy Chief Minister na hakthing na yengsiludaba haibasi laibak thibani border fencing asi security fencing ni hairabadi karigidamak Myanmar romda fencing khadribanu haiba wahang hangladuna si Upendra na India gi lam saruk atopa laibak ta pithoki bhaibasi India gi constitution na ayaba pide hiramasida miyam humna khangmineduna warip loba mathau tai haiki High Court Committee name chale makoina moi se mamajida yam te doiba magi bhasandu security fencing ni mase boundary fencing mur balmagi mure ki security fencing odi mokoi maran da khaba yadabra akoi rom dagi education lakani laluk naharon jaga kani and maya masin mayam jaga kani haibna adu wakhanda khaladi mokoi saman khaba maran da khada akoi iramda khadu sigman karino masini USM के प्रेसिडेंट वाइना बचंद्रना मणिपुर का इंडिया के युमलो नरीबस्ते किलोमीटर चहुंगा मरबुद्रा 10.2 सांग बंगम खई परिंगनी परिंग असिदा लेरिबा बाउंड्री पिलर सिंग चय नब कया लेरे USM ना ममांगदा मोलचाम अमदे तिमिनौ न चिंगमा मफमदा युंगबा बाउंड्री पिलर सिंग होंदो खोंजिन तौबदा हकथेंग न चलगा यंगसलुबदा नतना मरिक चुंबा पाउदम सिंग मियामदा थमदुना लागले हौजिक चथरिबा संबल खाबा की थबक असिदा मणिपुर गी लमगी सरुक ngam मीटर चामदगी हौरगा किलोमीटर अमगी मथक तमांग बकया यावगदौरी बसिदा मियाम की ओइबा वारिप अमलौब चुंगनी फोंदोखे मिफम असिना हौजिकी वरिबा वाथो असि मतंगदा हिस्टोरिकल बैकग्राउंड मरिक चुमना यावरबा मेमोरेंडम अमा मरी लेनबा सिंगदा पिसिनबा बॉर्डर फेंसिंग अमसुंग बॉर्डर लमगी चयनबा असि मतंगदा मियामदा मरिक चुमना खंगनबा व्हाइट पेपर अमा मणिपुर सरकार दगी डिमांड तव हाइना सुवारिप लौख्रे border pillar ki chaye naba amadi commercial oiba area singa hongdong jing kya amaka tawba sig marakta aikhoi gi bharat ki maikai dagi samal khaba matamda aikhoi gi lam kya amaka labna kuntu makanda makoi gi security point of view khata dam gi yanga da aikhoi gi asema political gi oiba aikhoi gi traditional gi oiba aikhoi gi oiba territorial gi oiba boundary nattabada मीटर चाम हुदोम चनी हुदोम चवा हुदोम अराउंड किलोमीटर अमगी मया हाइदोरा कांदा हेक्टमक समन खागनी हाइदना सिनलांगिबा कया सिंगसे मसिनी थुदोइदोनो कोइना यामना उंग चंगनिङाइ ओइरिबदि हाइबदु आइ मिया ममांगा उंग चिंसिंजबा पामजबदुनी
मोरे दलेबा पुलिस कमांडो नंगरांग नुंथिल पुंग अहुमलोम ताबा मतमदा मोरेगी जिकिम बैंक तगी थेनकाई किप जेन कौबा मियोय अमा फारुबदगी मियोय कयाना महाकपु थादो हाइना इरांग होरकपदा पुलिस न मियाम अदु कंट्रोल तौनब होनाबदा नुपी यावना मियोय तरा रोम असोपन नंख्रे पुलिस की माइकैदसु नुंगना पांदुना असोपन खर नंख्रे हाइरि ISTV न्यूज न फंगबा पाउगी मतुंगिना थेनकाई किप जेन असि फारुरबा मतुंगदा नुमिदांगी पुंग निपालोम ताबा मतमदा मोरे पुलिस स्टेशन दा यामलबा मियाम थोमजिलक्तुना महाक मिचमनी थादो हाइना इरांग होरखी लागलिबा मियाम अदुना पुलिस स्टेशन दा नुंगना थाजिलकपदगी पुलिस न मियाम अदु कंट्रोल तौनबा टियर गैस सेल कया कापखी हाइरि मदुगी मखा तारपा ओइना नोंयाय मतुंग पुंग अमरोम ताबा मतमदा अफबा मखल के खुलाई पाइबा सु तौनरिबा पकान रिवोल्यूशनरी आर्मी के काडर खरा लागलगा मोरे दलेबा कमांडो कॉम्प्लेक्स नोंमै कापसिनदुना अटैक चथरखी कमांडो नसु हंदुना ब्लैंक फायर तौदुना नोंमै कापखी हाइरि थौदो दुगी तुंगदा मोरे गी कोंडोंग लाइरेंबी मनाक्ता लेबा पुलिस की चेक पोस्ट अदु सकंगदबा सिंगना मै थादोखरे इम्फाल दगी IGP पाचाव DIG चंद्रमणि SP चांदेल ADC मोरे अमदे सेकंड IRB की जवान सिंह मोरे दलेदुना मियाम गी इरांग अदु लाक्सिनबा होनरी ngarang thaudo du ki makha tarakpada police na miyoy ani su phajin khre hari ngarang commando na phakiba thangkai kipjena do pakan revolutionary army ke kadarni hari Chakibo Gaski Tang Kunganipal da Thawal district ki manung chanba tangjeng da thangna lentun halamba tera lokrakpam lekai dagi auto driver ayekpam nobingi asibak jang lokre auto gi rally amaga loina na miyamna jenims tagi nobingi thawai yaw drabhak jang ado rims ki auto parking phawba puduna laklaga mafam adu da miyamna leisu katke madugi tungda tera bazar da mupuraktuna mafam adu da JSC gi miyo yawna imung manung amade miyamna leikhidrabagi mafam da leisu katune kai khumnabot ke JSC ki convener Mangina Fondorokpada Nobingi Mishigi Matanga Sarkar Gayasinaba Amata Laitre Imung Manuna Aroba Matang Mangam Pangtok Ningbadagi Tangai Fadana Jayasina Asibak Zangasi Miam Galoina Lobani Mishi Sigi Matanga Police na Mi Ama Fare Haribadu Jayasina Kangbalate Maraleba Mio Sing Paduna Chapchaba Zairak Pidrabadi Jayasina Civil Society Organization Amadi Otogi Association Kaya Yauna Miam Galoina na Akan Bakongdang Sangsingani Haki Sta ya place ko ko tore ma ko la yore pero hygiene masi siguma misi sigama ri na sarkar gori sana bada ko yana ba ta ko laitri makhata ba ko chung chung digani da lupa bi kon to buri offer laitri ono kon khabar da nasi gi ono kon khabar yaw gi ba ni pha ba gi wa pha ma pan gi batu batu ai koi siga to ko ma gi ta lai na tri ko da Miski mai gi gi kai go pon tulak tri mara madina koi makhata ba bisig mari le na koi khongjang jangsin na ba gi sem saba koi auto union state level gi organization na tai civil society unama ka puler ga koi sigumba amne nuai ta ba lai ba chi ba to se makhata na ko tra na ba gi koi khongjang kya baram All Manipur Working Journalists Union Amadi Chingtam Healthcare MG Avenue da Punna Sinduna Journalist Singoiba Lemna Laingbagi Cam Amangasi Pangthokre MG Avenue da Laiba Healthcare Sida Pangthokiba Lemna Laingbagi Cam Aduda Tongan ba Analaing Lamda Khangheraba Dr. Kayana Saruyaki Radangwerabasu Kanahan Bagi Pandam da Cam Asi Pangthopani Haki Sindam Healthcare di Pandam ni Nama ise Ini yang matam ni yang berfang jawab anak bersih. Masa je anak belajar sungai saya makoi duties ni yang lalu dina. Makoi yang nam dah bersih dah full laga. Makoi ada di bawah anak betul kayu nam di pandang dah. Makoi dengan si dia cinta health care ramai dia dalam juga. Ani si juali free medical check up saya tu jauh ni. Khopum Chingmei Village dagi chairman Nailin Rongmai Sakhangdaba Singna Nongmai na kaplam badagi soktuna Rims Hospital da laikan na kre ISTV News na pangba paugi matungina masana masabu ZUF ni Midang pung taret makhairom taba matamda khopumgi naukhalong part 2 dagi pharaba matungda manak nakpa mafamda pusinduna tamthina phu chairaba matungda Khong oigi khumita nongmaina kaptuna thamlambani hari Rims Hospital da laikanari ba Nailin Rongmaina phongdorokpada ZUF ni haijaba miyosing aduna mahapu posem jadu tawgi thabak chathaduna mi hatpagi thabak tawi haina maral sibaga loinana tamthiraba thawong adu chatharambani hari ZUF ni haijaba sing aduna mangonda siriba maral adu yumpham yawdabani posem jadu tawgi thabak asi mahakna kanagum amata da tawkhiba leite haiki moina hangbase jantra mantra nang khangi mi kyarok nang hapra si question na moina hangi chukon khang da isol lai
hello ai si ba ki de hello Writers Forum amadi Jain Dance Academy anina sindunagasi Jain Manipur Dance Academy da Manipur Sahitya masung isai sereng haibahiram da symposium ama pangthokre symposium aduga loinana anganba matamgi akhanaba saisakpa isai sereng sing ikai khumnaba made saidanabagi thoram amasu pangthoke thoram aduda Writers Forum Impal gi President Aribam Kumar Celebration Committee gi Chairman Lamabam Birmanina Thoramapu Singh Oike Writers Forum Imphal na nauna puthokpa souvenir amade ai basantana iba thamoi makalam labada haiba wari machagi lairik amasu phongke lamabam biramanina Manipur gi praja khudimangna sahitya pabagi chang yamna nemle hogolaga iba mairo singna Bengali mayek school singda tamnadre mamangai gi matamda iramba sahitya gi mayek sing Bengali oibana paningdabagi machak amasu phawhali haiki lulibadi hoji leiba laiksing ai basing gi laiksing di Bangali mayek da loina lairi aduna maydi may to konthuk da yati pabu ngandre akui angang sing class 9 hoge de leiba angang sing ji paw si sing bo pa ngandre Bangali da leiri ba alwadi saidul pabu siang china wa Desam Wangu Pangaltabi Unit Council amadi Wangu Sabal gi Mayor Singna Punna Wangu Mamang Sabal Upper Primary School gi akoibada uchara kaya thakre hari Imphal East ki Khurai amasung Androgi Residential School gi tongan bathabak lobagi pangthoki ba DPC gi falda chayetnaba manba mongda DC na unofficial oiba result haidokibagi matangda MSU gi office ta pawgi mifam ama pangthokre Association of DPC First Candidate Residential School Imphal East Khurai amadi Androna Sinduna pangthokiba pawgi mifamaduda Association ki President Brigan Vice President Marina yauna marilainaba singna saruyake Residential School asida hapkadaba staff singi notification ama mamangi March thada thoktuna megi tang tara ka Nepal da interview pangthoki interview pangthokraba matungda ZEO John 2 gi office ta unofficial oiba mongda official singi sahi amata yaudana merit list ki order mathoki hairi ZEO na hiramasi matangda khangde haina phongdorak le haiki DC da hanglabasu asengba paukhum amata pirakhide sarkar na pangthoki ba DPC ki faladu official oina chayol amagi manungda haidorak trabadi ain gi mateng loragani haiki Jalausi atuba matamda tawbidabu taragadi akoi oiba ware khara logjare maduji akoi court chalaga justice fight tawba akoi Jalausi akoi tasengna sigi namukta akoi court fight tawjage adagi number 2 da akoi students union natraga association akoi mari lainaba singda akoi moigi mating lorga akoi sigi asingba result out of Kangnaba Panajagani. And number 3 da Apona democratic over step Matam Giwana Kanajaraga Logjaga Kunjankia Matangarakan. Ngarang nungthil pung anirom taba matamda Thawal district ki manung chana leiba Kairak Bamon Lampak community hall da mayai kaba chinjak ki matang da miyam gi oiba khananai na ba mifam amada amade Kairak ki apunba club taruk maira pai bilup ahungi Kairak apunba nisha thingba joint committee ga punna sinduna mifam am pangthokre mifam aduda amada gi vice president Y Sundari leime yauna lamdam adu ki miyoi kyana saruya ki mifam aduna warep kya sulokre warep sing adu ki manungda mayai kaba Nisha Singh mapung phana thingnana ba punna honamina ba haiba wafam yauki Sahi sigi hasgi lai khuramba chatkadaba singi meningitis vaccine kapagi camp ama family welfare gi office ta pangthokre Manipur State Health Committee amade Directorate of Family Welfare na punna khusham naduna pangthokhiba thoramaduda camp aduga mari lainana Manipur State Health Committee gi Said Waidur Rahman na hariba vaccine makalasi kaptrabade Saudi da changba yadabana tangai fadana asigumba camp asi pangthokpani haiki Manipur State Health Committee na sinduna aikoi gi 2013 da hasakadaba kangu singi nasi hita kapa pumni pandegi hogre hairiba vaccine si yamna maru oiba vaccine masi yaudradadi Saudi Kingdom of Saudi Arabia da changba yadaba meningitis ki hita kapa si compulsory ni Mantripukri area luna na thambakal oinana uchara kaya thaduna asang balamdam oinana ba pandam danga se numitara ni chupna chathagadaba uchara thaba made luna lanmagi thoram hodokre ahan boina Mantripukri ki akoibada saru yakhiba singna uchara kaya thake
Haudopagi Thormaduda Parliamentary Secretary Victor K. Singh, Amin Shah, Social Worker O. Henry Amadi O. Kennedy Su Saruyake, All Mantri Pukri Protection and Residential Welfare Association Sinduna Pangtokiba Thormaduda, Dr. Riazuddin Sekna, Pangtokliba Thormasigi Nungi Obe Wafam Pongdok Laduna, Prithibi Yoina Ainga Sagi Kal Kaitaraglibasi, Kanana Ba Ekoi Puna Hona Minaba Matautai Haike. Atai wangang kiba singna mini Indiani haina launa riba jati suna khundariba Mantri Pukri area da mamangai gi matamdagi hauzik oirakliba phiba masida ahongba kaya lakle masi koknana ba luna na thamba madi uwa kaya thajinba matam oire mafam asida jati khudimak nungsi chanana nungsinana leiminari o henarina aikoi masel gi marakta apunbagi pangal sagarnana ba asigumba thoram pangthok patangai fade haina ahongba kaya lakliba sigi matangda su wangang ki ISTV Network na ipaugi lamda paikhalakliba thabak singi manung jana live oina ngasidagi hauna ISTV gi ayuk shida haiba ipaudu yumpham oiba thoram ama ngasi ayuk pung nipal da sandok pa hokre ayuk pung nipal da numit khuding ki live oina sandok kadaba thoram asigi ngasi gi ahan banumita ISTV News Editor Helendro Maibam na anchor oiduna senior journalist Irengbam Aruna panelist oina saru yaduna ngasi gi thoram adu mai pangna pangthoki ISTV gi ayuk shida haiba ipaudu yumpham moiba live program asi haudopagi thoramda network asigi president Khamba Salam secretary BK Maitei news producer Khogendro Yauna executive member amadi news gi staff kayana saruyaki Special Contractor Oy Haiba Khongman John 5 Tagi Tingujam Mulindro Chahini Fugataret Apok Patombagi Yumda Sakangdaba Mioi Amalaklaga Aki Akhang Nanghalam Le Haiba Thodokpu Yaningda Fongdoktuna SWC Community Hall the Wakan Mifam Chathakre Wakan Mifam adu da Saruyaki Binupi Amana Ngarang Numidang Pung Taret Makhairom Tabada Sakangdaba Mioi Amachanglaklega Mulindro Lebra Haina Hanglake Ma Kiloina Bina Leite Unagadaba Oirabadi Nongalaga Hayeng Lakpiu Haike Adubu Nupa Chalu Yadabaka Loinana, no may Sator Padagi, Munindrogi, Machanupaga Muknake, Talag Aduda Commando Kangbu Malaklaga Muedu Fatana Puke, Yum the Changlaka, Kiakang Piba Tonga Si Matunda, Tobiganu Haiki. Mama Oina, Akoi Pienzade, like I said, Sigumba, Itukasaba, Hangoiba, Hibati, Laisia, Masi, Uba, Habasi, Nupiuga, Koidi, Am, Tamoy, Naiwoga, Aduna Matunga, Sigumba Tabaxia, Mohana, Ton Biganu, Moina. Pamba Lairagasu, Adum Hazana Tizana, Fly Yaudana, Sangaga Walisi, Sanabi, or Hypergidamata, Sequoia. Janung Plant Grower Association Hanba Jahigitoram Pangtopoloina, Maguleba Marumarang Amadi Hawaii Putong Pagimatanga, Awareness Kaloina Training Program Ama Janung the Pangtokre, Thoramasida Uyumpo Gram Panjatki Pradhan K. Ichal, Central Agricultural University Research K. Director Dr. M. Ruhini Kumar, Department of Agronomy Professor N. Nabachandra, Janung Development Committee President Asem Ratan Susaruyake. Training Asida Janungi Akoiba the Lady Belomi Kiana Saruyake, Thomsiga Marilena, Marumarang Kasulomi Sing the Fanganki. Infal area gi Iram Nala Sing Sengana Bamasina Mangasi Kasamton Kendragi MLAL Ibom Chana Tabak Hodokre. Thoramasida PDG Secretary M. Gojendro Madi Ate official Kasu Saruyake. Secretary Gojendrona Manipur Sarkarna New Delhi the Leba TPS Infrastructure Limited Tagi Mamang Chahida Design Fin Machine Asina Lupa Lak Kuntra Taruka Lishing Nipumari Aduga Cyclonic Stress Container Asina Lupa Lak Kungamari Lising Nipumatoi Pituna Lebani Masin Aniashi Waibada Sarkar Lepa Mamalgi Matungina Nomada Lupalising Tarani Toiga Chani Humpuni Impal City Kiwana Achang Basen Pam Department Putokuna Seng Bahoragani Hari MLAL Ibom Jana Masnasi Shinanba Haubada Mahak Masamang Assembly da Tagnadun Lakibani Ahanbo in a Mahaki Kendra da Iram Nala Sing Sengnabagidamag Mahaki Local Area Development Pandaki Lupalising Tarani Toiga Chani Humpu Deposit Tauduna Tabasi Pakapani Iram Nala Sing Luna Tamda Hona Badamiam Namateng Pangbiu, Atay Kendri MLA Sing Nasu, Messinasi Widena Iram Nala Sing Sengdo Pinabapil Tauri. Masi Akogi, Kenta, Akogi, Tikan Waga, Marip, the lady was Akogi, Nana Toga,
ꯑꯩꯈꯣꯏꯒꯤ ꯐꯠꯇꯧꯗꯤ ꯁꯦꯡꯗꯣꯛꯄꯁꯤ ꯑꯩꯈꯣꯏꯅ ꯉꯝꯗꯕꯁꯦ ꯃꯦꯅꯨꯋꯦꯜ ꯉꯝꯗꯕ JCBꯅ ꯉꯝꯗꯕ ꯁꯤꯅ ꯁꯛ ꯇꯧꯔꯒ ꯁꯦꯡꯗꯣꯛꯆꯕꯅꯤ ꯃꯁꯤꯗ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯁꯍଯꯣগ ꯄꯤꯕꯅ ꯑꯄꯤꯜ ꯇꯧꯖꯕꯅꯤ Khangabok Part 2 da miyamna huranba ni faraga warakre makoyani dudi KS Brozen Khangabok Part 2 amasung thawal athokpa makhalekai dagi IRB oiba W Dipakni makoyani nangarang nimidang huralaga thamlamba cement ngasi ayuk auto amada atopa mafam amada puna honari da miyamna fabani Tribe Development Club ki Secretary M Mohana laikai asida gari macha gas yumdaloiba nganu yen kaya toina mangbadagi miyamna senaduna lakhibani mamangda pochai mangkhibaki thodoksindasu makoyani chenai hari Hizami Rabot ki chamag taratare subama pokumon amasung thabum hodopagi thoram ngasi komba khetri laikai dalaiba panthoibi sangne da pangthokre Irabos Manipur Thongzu amadi Khetrigao local CPI na sindra pangthokiba thoramadu veteran communist Lusingba Morangthem Ibol State Secretary Dr. M Nara Irabot Celebration Committee ki Chairman N Mangi Secretary Laishram Sotin Kumar Yau na CPI ki Luchingba Kayana Saruyakhi thoramadu Dr. M Nara na hauzik laiba sasan nasi aruba tangkak oire lairabagi sasan oidre handak thaugi mamal hengalagli basi party isna condemn tawi haiki Thawong asi UPA government na praja singbu wahanaba sinba thawong ni border fencing ki matangda Manipur sarkar amadi Bharat sarkar na karamba miteng thamlibanu haiba chapchaba khangri haiki Manipur gi theater amadi thangtagi sangnaraba artist Birjit Ngangomba laikhidabada tongan tongan balu kayana awaba phongdorgai makhoi sing adudi Gauralila and Sanchenba Artist Association Art Society Manipur Narol Khongthang Artist Association Rumal Theater amadi Kanglei Mime Theater Repertory yumnam lekaini hauji makhataba pau pijadringe ki marakthana thabaki pau Thabaki pau lobirase Indo-Tibetan Border Police Force ta SI ASI amadi Head Constable gi rank ta Staff Nurse Pharmacist Radiographer amadi Midwifery gi firm khara lawgadori masagi chahi tara nipan gi kuntra fawagi manungda leiba candidate singna firm sing asigi damak apply tawba yagani form pisinbagi aroi banumit September 3 fawani hairi BSF ta Constable Craftsman gi ahang firm lising amaga chamari kuntra taruk launanaba Bharat ki nupa candidate singdagi darkas kauri masagi chahi tara nipan dagi kunhumdoi fawagi manungda leiba metric pass tauba amadi ITI diploma paiba candidate sing oigadabani niyam gi matung ina chahi komthokpagi khudong sabat leigani parakha mafamna asamdani darkas pisalapgi aroiba matam September tang 12 fawani Tongan ba Nationalized Bank ta clerical cadre gi posting launaba candidate singdagi darkas kauri masagi chahi kundagi kunipan fawbada leiba graduate pass tawraba mioi singna apply toba yagani niyam gi matung ina candidate singi chahi komthokani form pisinbagi aroiba matam September gi tang 3 ni parakha pangthokadaba matamna November gi tang 13 ni parakha center Imphal da oigani CISF ki ASI stenographer khara lawgadori mahagi thak 10+2 pass tawba oigadabani masagi chahi tara nipan dagi kunmanga fawbagi manungda leiba mioi singna October gi tang 3 fawbagi manungda darkhas tharakpa yagani hairi ITBPF ki group B amasung C gi paramedical staff khara lawgadori masagi chahi tara nipan dagi kuntra fawbagi manungda leiba mioi singna September gi tang 3 fawbagi manungda darkhas tharakpa yagani hairi Mathakta pankriba thabaki pausing asigi hena akupa marol babu parada leiba job center dagi khangba yagani thabaki pau ngasigi di matang asi loisinjare
Border fencing की matang da Bharat Sarkar hauzik phawba warwesin puruktana thamba se Myanmar amadi Manipur prajani khatnanaba sinbani haina Indo-Myanmar Fraternal Alliance के President R.K. Sibachandra ngasi Kwakaithel ashram lekai da leba Alliance si ki office da pangthokpa Paumi Singha unaba mada phongdokre Paumi Singha unaba du da Alliance si ki General Secretary Siddhartha amade Vice President N. Saratna Saruyake Sibachandra makha tana phongdokhibada border fencing ki che naribasi Tripura Assam Kashmir amade Pakistan da thoklabasu mafam aduda leiriba miyoi singa yanaba puraklaga punna fencing khaba gi thabak chathai Indo-Myanmar border fencing asida soalaba villagers singna tumina leshin basi manungda kari leibano chingnaba lei haike border fencing gi thabak asi shakti leiba rajniti dol singna achauba thodang loduna thabak lephangadabani issue asi gi matangda alliance asina achauba thodang logani haike tasena suiba lamsida tariba akoi kuki sinna oisunu nagai sinna oisunu atopa jati su oisunu masada effect of moina oina nade Delhi the lady ba have tai kamu ko kharna yam na dum yam wa ba mai ko ni he law se ai kitang akoi gi thamoi da masi yar ga le ba sin shir ga di ko na yam ningchang ningai ba si ko valley chat ti ba gi mayam sin si thamoi yam sang le ne ngai matam sida akoi gi lam sin no no pichalak pasina pichalak matam sida border da lai tai mayam tu so tho ga law ga akoi na support ka jado se adugi tawjaba ya tandam bibi dabsi akoi masigi hidden agenda se akoi kaino masim su akoi yamna nungai jade ngasi yam nungai jadabdi hojik lai ba pot sida India ka Myanmar ka se lukis policy ya so policy su lai ba yam nuksinari ba tam yam phajanari ba sida yam sangna akoi kaino khangda mai center su kan khangda ba adu Manipur government su kan khangda mai ngasi bo yam sangna la ka se Indo-Myanmar Fraternal Alliance ko jahi trauma ki mamandagi Myanmar ga afab mari sagana narakana trade da kaida so lambi changsal lagi ba tourism to we makal mathil ke agi koi nusina ga dona na koi da koi am thina we feel that it is a very serious threat to our bilateral relationship Pasoi lamkhaidagi Sangaitel phawbugi lambi si local MLA amade mari leinaba miyoi singda kayara khana sembiu haikhrabasu tabidabadagi Sangaitel Road Development Committee na miyam ga loina nangasidagi lambi semba hokre Development Committee gi convener na prajagi mapi mapa oibiribe singna miyam gi aifana bathabak paikhalakta silaibak thibani athuba matamda lambi si sembaloshin biu haiki Lam koiba singi mafamama oikhalakli ba kaksing da laiba uyok singi laikolda semga sagaliba sing MLA Surchandra na ngasi yangsin kre MLA Surchandra na phongdorokpada tourism sector chawkhathanaba pandam da mahakna kaksing garden na si semgalakpani thama da mioi kayana laikola si yengbalakli awang nungpok lamdam da kaksing garden da visitor khwaidagi yamna lakpa oire haki Thangmaiban Block Congress Committee na sinduna Kendra sigi manungda laiba tongan ba pukri taraga humdoida pengba machali sing yang khairom ngarang thadakre thoramaduta Block Congress ki President Ibotombi club ki member sing Maira Paibi amade MPCC ki Secretary Jotin Waikhom Susarugya ke Manipur da musilak laba pengba si kharadang werabasu kannaba pandam da khongthanga silokhatpani haina Jotin Waikhom na phongdokhi All Manipur Newspaper Sales and Distributor Association ki member amasung executive body da sakhangdaba sangsthan amana ki halakpadagi hayengdagi hauna khabar yenthopagi thabak leplagani haina All Manipur Newspaper Sales and Distributor Association na thadrokpa cherol amana khangalakri amaronda hayeng amjuna sinduna ayuki pung taraga makhai taba matamda Manipur Press Club tagi Chief Minister gi Banglo phawba Paumi Singh na santi gi rally ama chatkani hairi Paumi Singh da hojik pirak liba khudong chadba kaya gi matangda rally chatuna Chief Minister da khangan gadori Paugi sinpham da leiriba miyoi singna rally asida saruk yabi haina amjuna thadrokpa cherol amana khanglakri hojik sanam ki pau Nasigi Sanam ki pauda L Sangita Devi Memorial First Division Football League ki winner BMSC tabungkhong na oikre Imphal West District Football Association na sinduna Sekmai gi Kaujeng Leima ground da chathariba league tournament asigi ngasi sanakiba league match da YSC School amade Group Center CRPF Langjing goal ani chanaduna draw chatkre ya school gi goal ani adu Thombu amade Romeo na goal amamam chankhibani amaromda CRPF ki goal ani aduna Sobha amade
ज्ञान चनखे लीग अरोब मैच HNSC हौरेबीना इप्साबु गोल अहुमनी माइथीब पीखे HNSC की गोल अहुमदु अरविंद रतनमदी अखामना गोल अममम चनखिबनी लीग टूर्नामेंट असिदा BMSC तबुंखोंगना पुन्ना पॉइंट कुनगमरी फंगदुना विनर होइबा ngamखे वाफा वांगोइना पॉइंट कुन फंगदुना रनर्स अप ताखि Imphal East District Football Association Asinduna Kuman Lampak Practice Ground Chathariba Moirangthem Ibobi Memorial First Division Football League match ta SSC Shekta Amadi YDC Posangbam goal amamam chanaduna draw chakre Anisuba match ta Payana Neshu Porompatpu goal ahumama da maithiba pikre ngasi sanaki bahum suba match ta SSC Porompatna Duek Yaripokpu goal ahumama da maithiba pike SSC Porompat ki goal ahum adu ningthauna goal ani aduga Samuel na goal amachan bangamke DSF Bishnupur na Sindhuna Bishnupur ki mini stadium da chathariba Tej Kumar Memorial First Division Football League match ta GDC Tinungayamadi OYWO Bishnupur ani sanabada goal amamam chanaduna draw chakre ground asimakta da chathariba Dagmi Mazabi Kabui Memorial Football League match ta na YDA Kangsoibi Mapalna KYBO Khunphambu goal amasina da thoikre Nipuga Tarelak Suba Mr. Asia Bodybuilding Championship ta Arambam Bobby Singh na Mr. Asia ki title lobangam kray Ben namge Hosomin City da Pangthokpa Championship asida Arambam Bobby na Kazi Marifu ki Kanglu ki senior ki category da gold medal loduna Mr. Asia ki title lobangam kibani India ki represent tawduna saru yakiba Arambam Bobby ahumlak Mr. World ki title lobangam kibada natana Mr. South Asia ki title su lokraba bodybuilder ne Championship asida yumnam Ombi Momota Debisu Yankai Nithoi KG ki mathaki category da bronze medal lobang kray Panbayai Championship asida India ki represent tawkiba Kiran su bronze medal lobang krabani Bodybuilder Bobby Amadi Kiran na chaunamai paglakpasida All Manipur Gymnasium Welfare Association na nungaiba phungdorokli Bodybuilder Bobby Amadi Kiran thasi ahumda Imphal da thoroklagani October Tamathoi Span ge Madrid ta Pangthokadoriba Arnold Classic October Thasimaki Tang Kungamari dagi Mongolia da Pangthokadoriba World Junior Master Amadi Physical Challenge Championship loinana November gi ahum dagi Morocco da Pangthokadoriba World Man Bodybuilding Championship amadi December da Bahrain da Pangthokadoriba Amateur Mr. Olympia da saru yaruna bagi damag India team semnana ba lagliba September Tang Kunga humdoi dagi Mumbai da trial selection pangthoklagani Trial selection asida saru yaruna ba Manipur ki team ama semna na ba thasi ki Nepal da Khumanlapal Sports Complex ta trial selection pangthoklagani haina All Manipur Bodybuilder and Fitness Association ki chairol man hairi Imphal West District Badminton Association Sinduna DM College Campus Talaiba Indoor Stadium da Chatharakpa Taruklak Suba Imphal West District Badminton Championship ke Men's Singles ke title Yaitombana Lokre Men's Singles ke final match ta Yaitombana CH Naubobo point Kungamathoi Tarahundoi Kungamathoi Nipanda Maithiba Piduna winner Webangam Kibani Boys Singles ke under 13 ke final match ta PH Rahul Sharmana RK Martin Bo point Kungamathoi Tara Nepal Kungamathoi Tarukta Thoikre Men's doubles ke final da Yaitomba Madi Chiran gi Jurana Pralada Madi Robinson ki Jurabu set ahumama da maithiba pikre Boys Singles ke under 19 da Yaitomba na Yaifavubu point Kungamathoi Tarahundoi Kungamathoi Mapal da Thoikre Hauzik Makataba Paum Pizeri Manipur da nupi sing mayok da chathariba miot minema sungwa thokaya thoktanaba awareness program chatharakpagi makhataba oina street corner meeting pangthokpagaloina na wall poster campaign makhata nanga sisu All Manipur Women's Voluntary Association na chathari ngasi Churachandpur Bazar Moirang Bazar Kumbi Bazar Ithai Bazar amade Thanga Bazar da campaign makhata na chathaki Department of Art and Culture Manipur ki meeting makhada Progressive Voluntary Organization Sintuna Nomi Yoiba Khunungisai Festival Kaisamthong Khodamle Community Hall da pangthokre Thormasida L Ibomcha Art and Culture ki Joint Director Sapam Baiga Amzu ki President W Samjai amadi Atemioi ki ana saruyaki Festival asida saruyaki basingda ikai khumnabot ki Wanga ki basingna phongdokna kibada mangki kadoraba culture yokhatpa mathau tai ipai pusingna chatnaramba lamchat kaidana thamnana ba khona Minasi Haike Amzugi President Samjaina Mutki Gadoraba Nat ki Saktam Singh Yokhatna Bhona Bada Mediana Choba Thodang Logani Haike
Khedri Chawbana iba Phijang Marumda Haiba Sereng Lyric Mangasi Jan Manipur Dance Academy Director Oiramba L Joy Chandrana release Tokre Rims Rota Leba String Gallery the Pangthoki Bathormaduda Site Academy Award Day Dr. Lanchen Bamaitei Patriotic Writers Manipurgi Hana President Oiramba TH Chandramade Professor Dr. Sarat Chandrasu Sarwyaki Malaysia the Sathariba Asian Hockey Cup ke final match ta India Korea ki makutamai thikre ngasi sanakiba final match aduda Korea na India bu goal mari ahum da thoikibani first half fawda Korea na India bu goal ani shino da lead tawduna chatke adubu second half ta goal ani handoktuna equalize tawbangamke Korea na penalty ama phangduna amuk goal ahum ani da henke India na penalty corner da goal ontoktuna equalize tawke adubu loiramdai minute kharata ngaraba kanda Korea na goal amachanduna India goal mari ahum da maithike final match asida maithi horobasu India World Cup ke qualified oibangam kre panbe India ki team asida Manipur ke kothajit amasung England sanasu sarugyari hauji loisilak pada ngasino mugoi ba inga sagi pau ICR Lampel Pataki Pangba Paugi Matung in Ngasigi, Quaidaki Sakibagi Jang degree Celsius Kuntranito Dasmik Ahom, Quaidaki Ingba degree Celsius Kunganito Dasmik Manga, Nungsite Awising Manil Jang Ayuk Chada Marifumanga, Nung Tildana, Chada Humbudragataru, Nungjugi Jang Nilni. Hausi Maruba Pau Amona. Lamgi Jayan Nabagaloina border fencing Karibasi Matang the Miam Kumna Kongjang Junks Nabaware Blokre. Pagan Revolutionary Army ki kadani haiba mioi ama more police commando na farubadagi more da irang lekre amadi Asia bodybuilding championship ta Manipur ki F Bobby na gold medal yumna momota na bronze medal phangdai ISTV ne pijaba pau matang salojare ming tabiri basing bo mukana kurumjari